ngasi gi nungdarang phong basi phongda marueba content katang na khotjaraga mayam la share tawjarake angang yauna positive oiraba sing amamba kang na yomba ka amada thambire COVID-19 positive oiraba pikliba angang ama yauna positive patient khara mai su laktaba kang na yomba ka amada kankhal su yaudana thambire haina positive oiraba angang amagi mama na piana ba phungdorakli ye school hiru hanba laikai digi sai ohumrom suraba angang ama positive oibadegi angang asigi mama yauna atopa angang amagi mama amadi ahal ani yauna mantripukhi da leiba IIT da thamki hairi masigi matang na sai ohumrom suraba positive oiraba angang adugi mama na haikibada pikliba angang yauna positive patient singbu IIT gi ka amada thammi hairiba ka asi mai sulakte yamna mamba kani masida security amata sulaite aduga kankhal phawba pibide asiguma mafam asida angang yauna leibadi khudong saroi khanbana mari lenaba singda phone tawki adubo madugi kana ba phangkide asiguma mafam asida COVID-19 positive oiba patient singbu thambiba asidi piendaba phawi masida mari lenaba singna miyeng changbiyu haina su pawsna makhatari atopa maruiba paw amanamu police personnel ama positive oire haina lana sandokpi badigi awaba mayoknare awang sekmaida leiba city police station gi police personnel ama laikai gi miyoi kharana COVID-19 na positive oire haina lana sandorak pira badigi police personnel asigi imung manungi miyoi sing yauna awaba mayoknare hairi police personnel asi masada karigumba khara singnaba leibadigi august tang marida babina diagnostic center da COVID-19 gi test tawkibani mahak test tawkre habigi paulaikai gi miyoi kharana phangmadagi positive oire haina sandoktuna imung manungi miyoi sing dukana posei leibada pidaba laikai miyam ga to na tinaningdaba inthok tuna thambagi mawong ama kanna satharakle hairi adubu test tawrubagi result lakpada negative oire maduna asyengba khangdringai gi mamangda lana paukthoktuna maram sadana wahan basi matungda amuk tawbigun hanus pauksina makhatana phungdorogli myam aina soki blan ki bawsung apigene duga nungsi biduna video asibu like tawbiram amsum share tawbi adu channel asibu subscribe tawbiram. Thank you.